ꯑꯁꯤꯒꯨꯝꯂꯕꯁꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯦꯟꯅꯕ ꯏꯔꯩ ꯂꯩꯈꯤꯗꯦ ꯑꯌꯨꯛ ꯆꯔꯥ ꯋꯥꯜꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯍꯦꯛ ꯍꯦꯛ ꯑꯀꯣꯏꯕꯗ ꯆꯠꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯗꯤ ꯁꯒꯣꯜ ꯊꯝꯐꯝꯅꯆꯤꯡꯕꯗꯨ ꯌꯦꯡꯁꯤꯜꯂꯤ ꯑꯃꯁꯨꯡ ꯁꯥ ꯄꯨꯝꯅꯃꯛꯀꯤ ꯃꯆꯤꯟꯖꯥꯛ ꯍꯨꯟꯕꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯅꯤ ꯁꯒꯣꯜꯗꯒꯤ ꯍꯧꯗꯨꯅ ꯑꯩꯈꯣꯏꯗ ꯂꯩꯕ ꯁꯅꯝꯕ ꯃꯆꯥ ꯑꯅꯤꯗꯨ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯇꯦꯕꯅꯤ ꯑꯃꯁꯨꯡ ꯍꯨꯏꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡꯗ ꯀꯨꯏꯟ ꯏꯟꯅꯕꯅꯤ ꯑꯩꯗꯤ ꯈꯜꯂꯨꯕꯗ ꯉꯛꯏ ꯚꯥꯔꯠꯇ ꯂꯦꯟꯕ ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯅ ꯌꯣꯛꯆꯕ ꯁꯥꯁꯤꯡ ꯑꯗꯨ ꯌꯥꯎꯗꯅꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯈꯟꯕꯗ ꯑꯩꯈꯣꯏꯗꯤ ꯖꯤꯕ ꯃꯈꯜ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯈꯣꯝꯖꯤꯟꯗꯨꯅ ꯊꯝꯕ ꯈꯛ ꯍꯟꯕ ꯅꯥꯏꯈꯤꯗꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯅ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯐꯥꯔꯨꯕ ꯑꯃꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯄꯨꯔꯛꯏ ꯑꯩꯒꯤ ꯉꯧꯔꯞ ꯇꯧꯅ ꯉꯥꯡꯕ ꯑꯄꯤꯛꯄ ꯌꯣꯡ ꯑꯍꯨꯝ ꯂꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯈꯤꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯌꯨꯝꯕꯤꯗ ꯌꯣꯄꯤ ꯊꯥꯖꯤꯜꯂꯒ ꯊꯝꯕ ꯎꯄꯨ ꯑꯃꯗ ꯂꯩ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯌꯥꯍꯟꯅꯕ ꯑꯁꯥꯡꯕ ꯊꯧꯔꯤ ꯑꯃꯁꯨ ꯄꯨꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯁꯨ ꯌꯥꯎꯏ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯁꯥꯡꯅ ꯍꯦꯛ ꯍꯦꯛ ꯇꯥꯟꯅꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯕ ꯃꯑꯣꯡꯗ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯃꯔꯝꯅ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ ꯑꯗꯨꯅ ꯃꯥꯕꯨ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯌꯣꯜꯂꯤ ꯑꯃ ꯊꯧꯔꯥꯡ ꯇꯧꯕ ꯇꯥꯈꯤ ꯃꯔꯝꯗꯤ ꯀꯤꯁꯤꯒꯤ ꯖꯥꯠꯁꯤꯗꯤ ꯃꯍꯥꯛꯅ ꯍꯦꯛꯇ ꯍꯟꯗꯣꯛꯄ ꯉꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯊꯨꯅ ꯊꯧꯔꯤ ꯑꯃ ꯍꯦꯛꯇ ꯆꯤꯛꯊꯠꯇꯨꯅ ꯑꯅꯤ ꯊꯣꯛꯍꯟꯕ ꯉꯝꯃꯤ ꯇꯣꯏꯅ ꯇꯣꯏꯅ ꯃꯍꯥꯛ ꯊꯧꯔꯤꯗꯒꯤ ꯀꯤꯁꯤ ꯍꯟꯗꯣꯛꯂꯒ ꯆꯦꯛꯁꯤꯟꯅ ꯑꯀꯣꯏꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕꯅ ꯃꯥꯕꯨ ꯌꯦꯡꯂꯤ ꯈꯪꯂꯕꯗꯤ ꯃꯥꯅ ꯍꯟꯗꯣꯛꯈꯤꯕ ꯀꯤꯁꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯖꯤꯜꯂꯒ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯂꯩꯁꯤꯟꯅꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯕ ꯅꯨꯃꯤꯠꯂꯩ ꯊꯥꯐꯝ ꯑꯆꯧꯕ ꯐꯩꯗꯣꯝꯗꯨꯗ ꯆꯦꯟꯊꯣꯛꯈꯤꯒꯅꯤ ꯂꯩꯁꯤꯡ ꯑꯗꯣ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯊꯗꯠꯂꯒ ꯂꯩꯅꯥꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯥꯏ ꯆꯥꯏꯊꯣꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯀꯅꯤ ꯑꯃꯁꯨꯡ ꯀꯅꯥꯃꯠꯇ ꯎꯗ꯭ꯔꯕꯗꯤ ꯊꯣꯡ ꯈꯪꯗꯦ ꯊꯣꯡꯅꯥꯎ ꯈꯪꯗꯦ ꯍꯥꯡꯗꯣꯛꯂꯝꯕ ꯑꯃꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯥꯅ ꯊꯋꯥꯏꯅ ꯇꯥꯔꯨꯕ ꯄꯣꯠ ꯄꯨꯝꯅꯃꯛꯇ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯤ ꯃꯥꯕꯨ ꯍꯦꯛ ꯎꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯗꯨꯝ ꯀꯟꯅ ꯇꯥꯟꯅꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯧꯕ ꯑꯆꯧꯕ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯊꯛꯀꯤ ꯃꯁꯥ ꯑꯄꯤꯛꯄ ꯃꯤ ꯑꯃꯠꯇꯅ ꯀꯥꯕ ꯉꯝꯂꯔꯣꯏꯗꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯀꯥꯔꯒ ꯃꯈꯥꯗ ꯂꯩꯕ ꯑꯩꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯤꯒꯠꯂꯛꯀꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯁꯦꯟꯅꯗꯨꯅ ꯂꯩꯅꯕ ꯃꯤ ꯊꯝꯕ ꯇꯥꯈꯤ ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯀꯨꯝꯊꯔꯛꯂꯒ ꯑꯃꯥꯡ ꯑꯇꯥ ꯑꯃꯨꯛ ꯊꯣꯛꯍꯟꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯗꯥꯀꯨ ꯃꯆꯥ ꯑꯗꯨ ꯐꯥꯅꯕ ꯂꯥꯛꯅꯕꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯪꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯧꯁꯥꯅ ꯃꯍꯥꯛꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯆꯥꯕ ꯊꯛꯄ ꯀꯥꯟꯗꯗꯤ ꯀꯨꯝꯊꯔꯛꯏ ꯑꯃꯁꯨꯡ ꯃꯇꯝ ꯑꯗꯨꯗ ꯃꯥꯕꯨ ꯑꯃꯨꯛ ꯐꯥꯖꯜꯂꯤ ꯌꯣꯡ ꯑꯍꯨꯝꯗꯣ ꯑꯩꯒꯤ ꯇꯨꯝꯐꯝ ꯀꯥꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯈꯥꯡꯉꯦꯟ ꯑꯗꯨꯗ ꯄꯨꯂꯞ ꯇꯨꯝꯃꯤ ꯃꯈꯣꯏ ꯌꯨꯝ ꯁꯪꯕ ꯍꯨꯏꯒꯤ ꯃꯇꯧꯒꯨꯝꯅ ꯑꯣꯟꯊꯣꯛꯅ ꯀꯥꯟꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯥꯡꯒꯣꯟꯗ ꯍꯦꯛ ꯆꯪꯉꯛꯄꯗ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯤꯅꯣ ꯉꯥꯡꯂꯛꯄ ꯍꯧꯒꯅꯤ ꯌꯥꯝꯅ ꯆꯔꯥꯡꯅꯅ ꯑꯣ ꯇꯣꯜꯂꯕ ꯌꯣꯡ ꯃꯆꯥꯁꯤꯡ ꯑꯗꯣ ꯑꯣꯟꯊꯣꯛꯄꯅꯤ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯀꯔꯤ ꯊꯣꯛꯂꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯌꯣꯡꯁꯤꯡ ꯑꯗꯨꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯑꯣꯝ ꯑꯃ ꯁꯅꯝꯕ ꯑꯅꯤ ꯑꯇꯦꯕ ꯁꯖꯤ ꯑꯃ ꯑꯃꯁꯨꯡ ꯉꯥꯡꯂꯒ ꯋꯥꯎꯊꯥꯡꯅꯕ ꯑꯆꯧꯕ ꯋꯥꯏꯅꯨ ꯑꯅꯤꯁꯨ ꯂꯩꯈꯤ ꯁꯑꯣꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯄꯤꯛꯄ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯁꯥꯝꯇꯨꯒꯤ ꯕꯣꯜ ꯑꯃꯒꯨꯝꯕꯅꯤ ꯃꯍꯥꯛꯄꯨ
ꯑꯩꯈꯣꯏꯅ ꯁꯪꯒꯣꯝ ꯑꯃꯁꯨꯡ ꯆꯥꯛ ꯄꯤꯖꯗꯨꯅ ꯌꯣꯜꯂꯛꯄꯗꯒꯤ ꯆꯥꯎꯔꯕ ꯁꯥ ꯑꯃ ꯑꯣꯏꯅ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯍꯥꯛ ꯈꯔꯗꯤ ꯀꯤꯕ ꯄꯣꯛꯈꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯍꯥꯛꯇꯤ ꯅꯥꯟꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯖꯦꯀꯣꯒꯨꯝꯅ ꯐꯥꯕꯗ ꯌꯥꯝꯅ ꯂꯨꯏ꯫ ꯃꯍꯥꯛꯄꯨ ꯐꯥꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯄꯨꯟꯁꯤꯜꯂꯤꯕ ꯃꯤꯅꯥꯏ ꯑꯗꯨꯒ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯥꯒꯤ ꯇꯨꯡꯒꯤ ꯃꯈꯣꯡꯅ ꯂꯦꯞꯂꯒ ꯌꯨꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯥꯅ ꯇꯧꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯕꯥꯝꯁꯤꯡ ꯑꯗꯨꯅ ꯌꯨꯝꯕꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯀꯣꯛꯄ ꯃꯈꯣꯡ ꯑꯗꯨꯗ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯅꯟꯕꯤ꯫ ꯃꯗꯨ ꯁꯣꯏꯗꯅꯃꯛ ꯌꯥꯝꯅ ꯅꯥꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯝ ꯃꯅꯤꯡꯒꯤ ꯈꯨꯗꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯍꯥꯛ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯒ ꯁꯨꯝ ꯁꯥꯊꯤꯕ ꯍꯦꯜꯂꯛꯏ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯏꯪꯈꯣꯜꯗ ꯂꯩ ꯍꯦꯛꯄ ꯆꯠꯂꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥꯁꯤ ꯑꯃꯁꯨꯡ ꯄꯥꯈꯣꯜꯂꯣꯏ ꯑꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯁꯑꯣꯝꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯕ ꯃꯇꯝꯗ ꯍꯦꯛ ꯍꯦꯛ ꯇꯧꯕ ꯊꯕꯛꯅꯤ꯫ ꯑꯩꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯍꯥꯛ ꯑꯩꯉꯣꯟꯂꯣꯝꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯉꯣꯟꯂꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯕꯗ ꯑꯩꯁꯨ ꯆꯦꯟꯕ ꯍꯧꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯇꯥꯟꯈꯠꯂꯛꯇꯨꯅ ꯏꯅꯥꯛ ꯌꯧꯔꯛꯈꯤ꯫ ꯑꯩꯅ ꯍꯦꯜꯂꯛꯄ ꯂꯩꯁꯤꯡꯗꯣ ꯇꯨꯡꯂꯣꯝꯗ ꯍꯨꯟꯗꯣꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯂꯩ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯄꯟꯊꯒꯗ꯭ꯔꯥ ꯈꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯩꯁꯤꯡ ꯑꯗꯨꯗ ꯃꯅꯝꯅꯃꯛ ꯅꯝꯂꯝꯂꯒ ꯑꯩꯉꯣꯟꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯅꯪꯒꯟꯗ ꯈꯨꯖꯤꯟꯅ ꯈꯣꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯐꯨꯔꯤꯠ ꯖꯦꯀꯦꯠ ꯑꯗꯨ ꯇꯪꯈꯥꯏ ꯇꯥꯅ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯌꯥꯝꯅ ꯏꯪꯕ ꯅꯤꯡꯊꯝ ꯊꯥꯒꯤ ꯅꯨꯃꯤꯠ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯩꯍꯥꯛꯁꯨ ꯅꯤꯡꯊꯝ ꯊꯥꯒꯤ ꯑꯊꯥꯕ ꯀꯣꯠ ꯑꯃ ꯂꯤꯠꯈꯤ ꯑꯃꯁꯨꯡ ꯁꯑꯣꯝꯒꯤ ꯈꯨꯖꯤꯟꯅ ꯁꯥꯊꯤꯅ ꯈꯣꯒꯥꯏꯔꯝꯕ ꯌꯥꯕꯗꯨ ꯐꯨꯔꯤꯠ ꯑꯗꯨꯅ ꯉꯥꯛꯊꯣꯛꯍꯧꯔꯦ꯫ ꯃꯩ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯈꯣꯠꯂꯦ꯫ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯒꯤ ꯒꯣꯔꯈꯥ ꯄꯥꯈꯣꯜꯂꯣꯏ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯐꯨꯗꯨꯅ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯇꯨꯡꯗꯗꯤ ꯑꯇꯣꯞꯄ ꯃꯤꯅꯥꯏꯁꯤꯡ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯦ ꯑꯗꯨꯒ ꯌꯣꯠꯂꯤꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯁꯨ ꯃꯍꯥꯛ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯉꯣꯟꯗꯒꯤ ꯀꯣꯝꯊꯣꯛꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯕꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯑꯣꯝ ꯑꯗꯨ ꯃꯥꯏꯜ 15 ꯂꯥꯞꯅ ꯂꯩꯕ ꯑꯁꯣꯡꯕ ꯆꯤꯡ ꯑꯃꯗ ꯅꯥꯒꯥ 4 ꯑꯃꯁꯨꯡ ꯒꯨꯔꯈꯥ 2ꯅ ꯄꯨꯊꯣꯛꯈ꯭ꯔꯒ ꯊꯥꯗꯣꯛꯄꯤꯔꯨꯔꯦ꯫ ꯃꯍꯥꯛꯅ ꯆꯥꯖꯅꯕꯒꯤꯗꯃꯛ ꯆꯦꯡ ꯃꯄꯩ ꯑꯃꯒ ꯂꯐꯣꯏ ꯀꯌꯥ ꯑꯃꯒꯁꯨ ꯊꯝꯕꯤꯔꯝꯕꯅꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯃꯐꯝ ꯑꯗꯨꯗ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯇꯥꯈꯤ ꯃꯗꯨꯗꯤ ꯆꯤꯡ ꯑꯗꯨꯃꯛꯀꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯀꯨꯝꯃꯩ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯣꯜꯂꯕ ꯁꯑꯣꯝ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯊꯦꯡꯅꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯛ ꯍꯪꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯃꯍꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛ ꯑꯗꯨ ꯃꯅꯤꯄꯨꯔꯗꯗꯤ ꯅꯨꯡꯉꯥꯏꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯐꯖꯔꯕ ꯃꯐꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯅꯤꯡ ꯊꯪꯕꯗ, ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯎ ꯄꯥꯝꯕꯤꯁꯤꯡ, ꯅꯥꯄꯨ ꯑꯃꯁꯨꯡ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩ ꯁꯥꯠꯄ ꯄꯥꯝꯕꯤ ꯀꯌꯥ, ꯑꯗꯔꯒꯨꯂꯥꯞ ꯑꯃꯁꯨꯡ ꯀꯕꯤꯔꯩꯅꯆꯤꯡꯕ ꯆꯕꯨꯜ ꯍꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪ ꯏꯪꯈꯣꯜ ꯃꯆꯥ ꯑꯗꯨꯗꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯈꯥꯔꯤꯕ ꯆꯦꯛꯄꯜ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩ꯫ ꯃꯐꯝ ꯑꯁꯤꯅ ꯑꯩꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯅ ꯊꯟꯅ ꯆꯍꯤ ꯆꯨꯞꯄ ꯍꯧꯔꯕ ꯏꯪꯂꯤꯁꯀꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯃꯕꯨ ꯅꯤꯡꯁꯤꯡꯍꯟꯕꯅꯤ꯫ ꯏꯪꯈꯣꯜ ꯀꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ 9 ꯊꯝꯈꯤ꯫ ꯃꯈꯣꯏ ꯑꯗꯨ ꯚꯥꯔꯠꯇꯗꯤ ꯃꯥꯂꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯈꯣꯏꯕꯨ ꯄꯟꯗꯨꯅ ꯍꯥꯏꯖꯔꯛꯄ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯃꯈꯣꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯁꯨꯡ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯥꯒꯥꯁꯤꯡꯅꯤ꯫ ꯅꯥꯒꯥꯁꯤꯡꯗꯤ ꯑꯗꯨꯛ ꯍꯛꯅ ꯃꯐꯤ ꯀꯥ ꯍꯦꯟꯅ ꯁꯦꯠꯇꯦ꯫ ꯂꯤꯛ ꯑꯃ ꯑꯅꯤꯗꯤ ꯁꯤ ꯃꯈꯣꯏꯒꯤ ꯉꯛꯁꯝꯗ꯫ ꯅꯣꯡꯃ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯒꯤ ꯃꯔꯨꯞ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯃꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯝꯂꯨꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯨꯅ ꯅꯨꯡꯉꯥꯏꯖꯗꯕꯒ ꯂꯣꯏꯅꯅ
ꯃꯈꯣꯏꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯔꯨꯖꯕꯗ ꯁꯦꯠꯅꯕ ꯈꯣꯡꯒ꯭ꯔꯥꯎ ꯖꯣꯔꯥ 7 ꯈꯛ ꯄꯤꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯕ ꯐꯤꯖꯣꯜꯅꯤ ꯈꯔꯅ ꯑꯉꯥꯡꯕꯒ ꯑꯉꯧꯕꯒ ꯂꯥꯡꯏ ꯈꯔ ꯑꯃꯅ ꯍꯤꯒꯣꯛ ꯃꯆꯨꯒꯤꯅꯤ ꯌꯥꯝꯅ ꯁꯨꯂꯨ ꯍꯦꯜꯂꯤ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯑꯃꯗ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯃꯥꯂꯤ 7ꯗꯨꯗ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯅꯣꯡꯃ ꯑꯩꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯨꯝ ꯆꯠꯂꯨꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯨꯏ ꯑꯃꯅ ꯍꯥꯏꯔꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯃꯈꯨꯜ ꯑꯃ ꯍꯨꯠꯇꯣꯛꯂꯒ ꯃꯀꯣꯛꯇ ꯍꯨꯛꯆꯤꯜꯂꯦ ꯑꯗꯨꯒ ꯈꯣꯡ ꯊꯤꯡꯖꯤꯟꯒꯗꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯅ ꯃꯈꯨꯠ ꯑꯅꯤꯗꯣ ꯂꯤꯊꯣꯛꯂꯒ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯖꯦꯀꯦꯠ ꯑꯃꯒꯨꯝ ꯂꯤꯠꯇꯨꯅ ꯂꯩꯔꯝꯂꯦ ꯑꯇꯣꯞꯄ ꯃꯥꯂꯤ ꯑꯃꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯐꯖꯔꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯌꯦꯠ ꯑꯃꯒꯨꯝꯅ ꯃꯀꯣꯛꯇ ꯌꯦꯠꯁꯤꯜꯂꯝꯃꯤ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯋꯥꯈꯜ ꯋꯥꯠꯂꯕꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯆꯥꯎꯈꯠꯄ ꯃꯆꯨ ꯇꯥꯕꯒꯤ ꯋꯥꯈꯜ ꯄꯤꯅꯕ ꯍꯣꯠꯅꯕꯁꯦ ꯑꯗꯨꯝ ꯊꯥꯗꯣꯛꯂꯦ ꯑꯐꯕ ꯃꯤꯅꯥꯏ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯖꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯃꯤꯅꯥꯏ ꯅꯨꯄꯥꯒꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯅꯥꯒꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯋꯥꯍꯩ ꯑꯁꯤ ꯄꯟꯕꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯌꯨ ꯉꯥꯎꯔꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯕꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯐꯕ ꯃꯤꯑꯣꯏ ꯑꯃꯁꯨꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯦꯝꯞ ꯑꯃꯗ ꯆꯠꯄ ꯇꯥꯔꯕ ꯅꯠꯇ꯭ꯔꯒ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕ ꯃꯇꯝꯁꯤꯡ ꯑꯗꯨꯗꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯇꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯕꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯃꯁꯨꯡ ꯑꯗꯨꯒꯨꯝꯕ ꯃꯇꯝꯁꯤꯡ ꯑꯗꯨꯗꯗꯤ ꯃꯌꯥꯏ ꯀꯥꯕ ꯃꯍꯤ ꯃꯅꯥꯏ ꯌꯥꯝꯅ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯕꯁꯨ ꯐꯣꯡꯗꯣꯛꯆꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯦꯀꯟꯗꯥꯏ ꯀꯧꯏ ꯃꯇꯝ ꯑꯃꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤ ꯁꯤꯕ ꯌꯥꯏ ꯍꯥꯏꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯄꯥꯎꯁꯨ ꯊꯥꯔꯛꯈꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯥꯡꯗ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯍꯦꯛꯇꯃꯛ ꯂꯥꯛꯏ ꯃꯥꯒꯤ ꯃꯔꯝꯗ ꯑꯗꯨꯕꯨ ꯈꯔꯗꯪ ꯈꯟꯊꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯑꯅꯥꯕꯒꯤ ꯃꯔꯝꯗꯣ ꯈꯪꯂꯛꯇꯨꯅ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯍꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯝ ꯑꯗꯨꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯍꯜꯂꯒ ꯌꯦꯡꯕꯗ ꯃꯍꯥꯛ ꯅꯥꯔꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯂꯥꯌꯦꯡꯁꯪ ꯑꯃꯗ ꯊꯝꯕꯤ ꯅꯥꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯁꯤꯐꯥꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯂꯥꯟꯃꯤꯒꯤ ꯃꯔꯥ ꯂꯩꯕ ꯃꯤ ꯁꯦꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯤ ꯅꯥꯒꯥꯒꯤ ꯃꯤꯁꯦ ꯊꯛꯄꯗꯤ ꯄꯪꯊꯛꯇ ꯊꯛꯏ ꯃꯌꯥꯏ ꯍꯦꯟꯅ ꯀꯟꯕꯁꯨ ꯃꯈꯣꯏꯗ ꯌꯥꯝꯅ ꯄꯦꯟꯖꯕꯅꯤ ꯍꯦꯟꯅ ꯐꯕꯅꯤ ꯆꯥꯛꯇꯒꯤ ꯊꯣꯔꯛꯄ ꯃꯁꯛ ꯑꯣꯜꯂꯕ ꯃꯈꯣꯏꯅ ꯁꯦꯝꯖꯕ ꯃꯍꯤ ꯃꯈꯜ ꯑꯃꯁꯨ ꯊꯛꯏ ꯑꯍꯥꯟꯕꯗ ꯀꯔꯤꯁꯨ ꯐꯠꯇꯕ ꯐꯣꯜ ꯑꯃꯠꯇ ꯐꯥꯎꯗꯅ ꯃꯈꯣꯏꯗꯤ ꯃꯗꯨꯒꯤ ꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯊꯛꯆꯤꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯆꯥꯡ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯨꯝ ꯊꯛꯆꯤꯜꯂꯛꯂꯕꯗꯤ ꯃꯈꯣꯏ ꯆꯞ ꯆꯥꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯌꯨ ꯍꯥꯏꯅ ꯈꯪꯅꯩ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯥꯏꯕꯗ ꯅꯨꯡꯁꯥꯗ ꯂꯝ ꯁꯥꯡꯅ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯊꯛꯄꯗꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯇꯦꯛꯈꯠꯂꯤ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨ ꯊꯛꯆꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯈꯤꯗꯦ ꯃꯈꯣꯏꯅ ꯑꯃꯨꯛꯇꯁꯨ ꯁꯦꯡꯗꯣꯛꯇ꯭ꯔꯤꯕ ꯂꯤꯛꯂꯤ ꯃꯤ ꯄꯨꯝꯅꯃꯛꯅꯁꯨ ꯃꯗꯨꯗ ꯊꯛꯅꯕ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯁꯨ ꯊꯛꯎ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕ ꯌꯨ ꯑꯁꯤꯒꯤ ꯒꯦꯂꯣꯟ ꯑꯃꯒꯤ ꯁꯔꯨꯛ 4 ꯊꯣꯛꯄꯒꯤ ꯑꯃꯒꯨꯝꯕꯗ ꯇꯥꯎꯊꯣꯛꯂꯕ ꯍꯨꯏ ꯑꯃ ꯆꯥꯝꯊꯣꯛꯂꯒ ꯆꯥꯕꯒꯤ ꯃꯍꯥꯎ ꯑꯗꯨꯗꯤ ꯑꯇꯩ ꯑꯃꯅꯁꯨ ꯌꯧꯔꯔꯣꯏꯀꯣ ꯍꯥꯏꯅ ꯑꯩꯅ ꯅꯥꯒꯥ ꯑꯃꯗ ꯚꯥꯞꯅ ꯁꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯣꯜꯂꯕ ꯍꯨꯏꯁꯤꯡ ꯉꯥꯛꯇꯅꯤ ꯃꯈꯣꯏꯗꯤ ꯆꯥꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯅꯤ ꯃꯁꯥ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯐꯖꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯩ ꯆꯥꯊꯣꯛꯀꯗꯕ ꯃꯇꯝ ꯌꯧꯔꯕꯗꯤ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯆꯔꯥ ꯍꯦꯜꯍꯜꯂꯤ ꯆꯔꯥ ꯍꯦꯜꯍꯟꯕ ꯂꯣꯏꯔꯕ ꯅꯨꯃꯤꯠꯇꯨꯗꯗꯤ ꯆꯥꯛ ꯌꯥꯝꯅ ꯄꯤꯖꯩ ꯂꯣꯏꯅꯅ ꯍꯥꯟꯅ ꯆꯤꯟꯖꯥꯛ ꯑꯣꯟꯈ꯭ꯔꯕ ꯑꯇꯣꯞꯄ ꯍꯨꯏꯒꯤ ꯁꯥꯁꯨ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯈꯣꯏꯅ ꯍꯨꯏ ꯑꯗꯨ ꯆꯥꯕꯗ ꯌꯥꯝꯅ ꯍꯥꯎꯕ ꯆꯥꯅꯤꯡꯕ ꯍꯦꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯨꯏ ꯑꯃ ꯍꯥꯠꯄꯗ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯍꯨꯏ ꯑꯗꯨ ꯃꯀꯣꯛꯇ ꯐꯨꯔꯒ ꯍꯥꯠꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯍꯨꯏ ꯑꯗꯨ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯣꯟꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯆꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯕꯪꯒꯂꯣ ꯑꯗꯨꯗ ꯆꯠꯂꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯅꯥꯒꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯆꯪꯐꯝ ꯊꯣꯡꯒꯥꯜ ꯃꯊꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ
Mangol oiba phongdok pagi masakta tha machet chana kon ba gomati amana kuplame aina thongal adugi makha phongdok tuna chatringai da mathakte hek yang khalure adubo aina ki zakhibadi kakpada ngairi ba hui gi makok ama kupliba adugi mayai de yalamba duni hui adugi khubang mari amasung mamai aduna thongal gi nakan nani de yalame mathak kupliba adusu asuki matik nem kre madudi aina sagol tongna chang batarabadi soidana thenggadaba maramdagi aihak sagol dagi kumtharaga khongna chalame chingda leiba bangalo adu Manipur mayol dagi chaurakna mile 15 rom lappada leibane mafam adu samudra imai dagi chaurakna foot 13 lom wang bada leiba chahi chuppa nungsit nungsa yamna nungaiba mafamne nongju panthadadi nong kahena chuba maramna makhada leiba tampaki lamdagi achotpa leisin nongphai kaya thagale amasung yamna ingna aikhoigi yum akoibada leiba ingkholgi sarukado uba phangde adu moinamak Manipur tampaki maisadagi matam kharagi damak hawa nungsit onabagi oina mafam aduda kakhattuna leirubadi yamna nungai asumna aikhoi hapta khudingi thangje numittagi leibak pokpa phawbadi mafam aduda chatlaga leire banglo adugi makhada leiriba khulladusu aikhoigini khuladudi kangchup haina khangnabane Maharashna aikhoide pithokpa khul manga taruk aikhoigi oina leikhibane amasung khul sing adugi mina aikhoigi thabak subibane khul sing adu Manipur gi tongan ba mafamda leiba ngaktane amasung aikhoide su yamna khudong chaba oikhi Naga singna Maharashtra ki thabak subagi mahutta aikhoigi thabak subana hena pamki maramdi aikhoina makhoigi khusumal pibadagi aduga Maharashtra ki thabak suba tarabadi darbarna madu loipot oina lawi makhoida karimata piramde amaromda Manipuri singna chingi miyoi singa loina bagi mawong asi yamna thagatningai ni sahi amagi manungda tha mari gumbade khul khudingda ningthaugi thabak suba takhi khara mana sing chanba sing mapul kaya konungda pukhalakpa aduga ataina phau cheng yamna karakpa sini khara mana kasar natraga kohima da chatpatai lalon nabagi damakta asumna kangbu khudingmakna magi mathau pangthoknabani hairiba chanabi makhalasi Manipur gi mafam khudingmakta chanaramani chingi miyoi singi marakta natana maitei singi marakta su lalo haina khangnarame makhoi na suriba thabak sing amasung ningthaugi lalo adu pangthokraba matungdadi mana pama matungina lalolitik tawbada athingba leiramde chanabi asimakti yamna phana kanaba phangba male praja singsu nungai yaipana penjana leiba oi chanabi amoina nupi oibi pumnamakna akanba thabak sui makhoi masagi phirol tanatana magi nupa singi phirol singsu makhoina adum sajai chak thongi labukta ingkhola thabak suba amasung numidang wairam khudingi lalon pot puduna kaithel karakpa adu tanatana imung manung yengsinbagi thabak su tawi Bengali lalon manupa khara natana Manipuri nupa de kaithel ja pot yon be yaramde Bengali nupa sing adudi kaithel adugi tongan mafam amada phi yonduna phambani numidang wairam gi matamda nupi oibi singna mananganda macha poraga pot kokthong puduna prap chatkhiba singado yengbada nungsiba phajaraba saktam ama oi nupi potyon bi singado niyom chumna kaithel adugi ningthi jana khaidoknaraba pareng sana phammi atopana kalamada manamasing amasung ngayon phamle pirol amasung sana lupa leitengna chingba potna atopana kalamada nupi sing loina thore I haiba yai ningthaugi macha nupi sing phawba marak ta pot yon be yawi
Ningthau macha nupa singdagi macha nupi singna masing yambasu hele nupa sing adugi nupi kaya marum le senapati adumaksu nupi mapan gi mapu oine khane atai atopa sing kaya dusu yamna leinaba male Maharaj ki masa nupi ihan hanbi adudi sahi tara mangarom sure mahakti yamna toina mamanabi mapan tara galoinana aibu unaba hek lakhibani lakminaba sing adugi tangkhai amaromdi ningthau kolgi ngaktani senapati aduna su aigida makhoibu marak ta pubire leisabi sing aduna nungai jabadi aigi yumgi mafam khudingda koichen koichang yengjaba aduni makhoina khwaidagi hena pamjabana aigi tumpham kada changlaga aigi phirol singdo sesin insinduna sanaba tupi upsanba aduga aigi asang ba sakyeng mingselgi mamangda leplaga aigi brasna masamana hatuna masabu yengjaraga nungai jaba asini matawa sumna leisabi kambu aduna aigi kada nungai jarabagi matungda aikhoi amuk pulap punna aikhoi gi leikon leiriba domda chali makhoibu leising hekhale chining bachil hale aduga aigi nupana makhoi singi photo kapi makhoidi yong amasung theba ubadasu yamna harauze maroina theba sidi manipurda kanamata su khangnade anau pot uba matamda nungai jaba sidi atai atopa angang singomna manipur ge angang sing asisuni ikhoigi chak chafam kada changba amasung chana thaknaba sing ikhoigi table da puthoktuna leiba sing ado makhoi yamna yengjaba pami ikhoigi thang macha sing tinduna chinjak lokhatnaba machin longba phok amasung chumnagi chamas kari tongnabano haiduna hangi ikhoigi sofa amadi khutpai pham yawba chokri sing aduda phambadusu makhoi yamna nungaije aduga haine as mem saheb ki matau gom lehe amukso aikhoi gi ingkhol da leiba pat aduda aikhoi mayam punna nungai minakhi achauba angang batharo singna marang kaina satpa matamni aikhoi gi hi mamangda angang sing aduna pik thana tongki amasung nauri baning thau masa sing aduga aikhoi ga isingdagi tharo heklaga amaga langsinnabada hakchang pumba chotkhibado aikhoi kaya da nungai khiba matam leiba khibikta awatpa nungai taba ama oina leikhibadi tasengna makhoi gi maphamda karigumba amatang chau thau haina pijaba ngamkhidaba aduni maramde makhoi gi chanabina asigumba karigumba ama chaba thakpada athingba leikhibana aduna aikhoina makhoi gi maphamda pijaba ngamkhibadi leisu Japan saba humai lik pareng amasung makhoina pamjaba pot makhal sing asini Manipuri leisabi macha kharadi yamna phajai makhoi gi samde ayamana srit nanba amuba amasung asangba oi kuchu phajai mamit singdo ngaurap tauraga yengbada harau nungaiba manba mitani masamdi manglomda laibakki akoibada mapal chap manana phajana kai aduga tung thangba sarupta sangthana thami sakpham aduda makhoi gi maithong adu phajana amasung angang mana oi makhoi di phajaba machuna yungna langba yengbada phajaraba phi ama pambom gi makhadagi khumit phawba seli masigi mathakta piktak toba resam ge asangba furit amalele amasung makhoina chathokpa matamda yamna apaba lasingna saba inapi lengjumda kuptuna ele leitengi oina sanagi lik pareng pambom phabina singba susi piktak toba nupi masa singa se makhoyani ahum jagoi tamba chalamba kaithelda natraga mandirda lai khurumba chalamba thengnaba matamda masak yamna phajabane Manipurdadi angang pumnamakse jagoi saba tambi luhongkhraba matungdadi jagoi tamba lepkhre
ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯃꯥꯅ ꯍꯩꯖꯕ ꯖꯒꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕꯅꯤ꯫ ꯚꯥꯔꯠꯀꯤ ꯑꯇꯩ ꯃꯐꯝꯒꯨꯝꯗ ꯇꯧꯕꯒꯨꯝꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯅꯨꯄꯤꯁꯤꯡꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯗꯦ꯫ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯡꯕꯁꯨ ꯁꯤꯡꯏ꯫ ꯅꯨꯄꯤ ꯑꯃꯅ ꯍꯦꯛ ꯂꯨꯍꯣꯡꯕꯒ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯀꯛꯂꯤꯕ ꯑꯀꯣꯏꯕ ꯁꯝꯁꯤꯡ ꯑꯗꯣ ꯇꯨꯡꯂꯣꯝꯗ ꯈꯣꯝꯒꯠꯂꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯊꯣꯏꯅ ꯂꯩꯇꯦ꯫ ꯃꯈꯣꯏ ꯆꯍꯤ 15 ꯁꯨꯗ꯭ꯔꯤ ꯐꯥꯎꯕ ꯂꯨꯍꯣꯡꯗꯦ꯫ ꯑꯗꯨꯕꯨ ꯆꯍꯤ 18 ꯁꯨꯔꯕꯤ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯩꯅ ꯑꯗꯨꯝ ꯎꯕ ꯐꯪꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯩꯊꯦꯜ ꯇꯣꯏꯅ ꯆꯠꯄꯗꯒꯤ ꯑꯌꯥꯝꯕ ꯅꯨꯄꯤꯁꯤꯡ ꯑꯩꯒ ꯐꯖꯅ ꯈꯪꯅꯕ ꯑꯣꯏꯔꯛꯏ꯫ ꯑꯃꯁꯨꯡ ꯃꯈꯣꯏꯅꯁꯨ ꯑꯩꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯒ ꯃꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯣ ꯌꯥꯝꯅ ꯄꯥꯝꯖꯈꯤ꯫ ꯃꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ, ꯄꯨꯛꯅꯤꯡ ꯂꯥꯡꯕꯅꯆꯤꯡꯕꯒꯤ ꯍꯤꯔꯝ ꯀꯌꯥꯗꯣ ꯑꯩꯍꯥꯛꯁꯨ ꯁꯨꯝ ꯈꯪꯂꯛꯈꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯉꯥꯡ ꯃꯌꯥ ꯍꯧꯕ ꯃꯇꯝꯗ ꯃꯁꯥ ꯉꯝꯗꯕꯅꯆꯤꯡꯕ, ꯀꯅꯥꯒꯨꯝꯕꯒꯤ ꯃꯆꯥꯅ ꯈꯔ ꯆꯥꯎꯕ ꯍꯦꯜꯂꯛꯄ, ꯑꯃꯁꯨꯡ ꯀꯅꯥꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ, ꯀꯅꯥꯅ ꯁꯤꯈꯤꯕ ꯌꯥꯎꯕ ꯑꯁꯤꯅꯆꯤꯡꯕ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ, ꯅꯨꯡꯉꯥꯏꯖꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯍꯥꯛꯇꯤ ꯃꯈꯣꯏꯒꯤ ꯂꯣꯟ ꯑꯗꯨ ꯐꯖꯅ ꯈꯪꯂꯛꯈꯤ꯫